Leingak School da mathou touriba ojah sing amana amada cooperation pinaraga Maheiroi Singi Yaiphanaba thabak thouram sing paikhatlabadi Leingak School sing Soidana Chaokhatpa ngamgani haina Lilashing Khongnangkhong High School ge Headmistress Ngangom Ibetombi na phongdorakli thangmaiban Lilashing Khongnangkhong de leiba school asida chatharakiba literary amasung cultural meet loishinbagi thouram amada wapam mase phongdokleduna mahakna hai Leingak ki Maheiroi sing Chaokhathanbada Maheiroi sing aduda thabak touriba ojah Singi achoubu thodang lei ngasi loishiliba literary amasung cultural meet asigidamak Leingakna senfam amata kaitharakiba leite Maheiroi Singi khalaga school asiki ojah singna angamba cooperation pinaduna thouramasi maipakna pangthokibani matawasumna Leingak ki senthang ngaiduna leibagi mahut Maheiroi Singi Yaiphanaba ojah sing ase amatto oina punsilaga thabak thouram kaya paikhatpagi hainabi mafam khudingmakta thamlaklabadi Leingak ki school sing chaokhatloidabagi maram leite ngasi loishinkhiba literary amasung cultural meet asina school asigi Maheiroi singda exposure ki khudungchaba ama phanghanba ngamle makhatana so asigumba thouram asi leptana pangthoknabagi pandam thamli hainasu mahakna makhatana phongdokhi lamdamasigi saknai rabi saisakpi chongtham kamala yauna haudokiba literary amasung cultural meet adugi saruk ama oina Maheiroi Singi oiba tongan ba changdamnaba kaya pangthokhi amadi makok mathang taraba Maheiroi Singda manamathum yentoktuna pukning thawakhi loishinbagi thauramada school asigi ojah singna utkiba kabuinaga dance na thauramatuki akhanaba leiting amasu oikhi Ekhodi yam wana oza mayam sina cooperation pinaraga sigi pandam je yaunaba haibadi sigi literary and cultural se sigi poche yaugdragadi angang da mapung phaba oidabanina ekhoina yam wana khoigi government gi side tagidi sigi program sigi da makte ekhoida kaimta phangjade bako adu eba taraga su sigi sahi amagi tokdaba yadaba khoigi cultural meet che si akhoi yamna panjabagi prize gi da natana makhoi wakhan si da talent ama stage ka bagi phang base asukki mati harauje sarkar gi school khuding makse mas akhoi gi sarkar na kaithorokpa sembam ngai dana masa gi lejariba school dugi ojajing cooperation pinaraga simadi soiba yade ko sahi amagi manungda asigumba cultural and akhoi gi literary meet si soiba yade ko sina khanbiraga masa na angang gi damakta hona biraga sumba mayam se pangthogadi akhoi gi government school se chaokhatpa ngamgani haina ai wakhalda khanjai